Manipur Security Advisor Kuldiep Singh Amasung Manipur Police ki DGP Rajiv Singh na matam loiraba Manipur Governor Anusuiya Uikey ka unakre Governor Anusuiya Uikey na lamdam asida tangdu leitaba hanjilhannaba hotnabada loukhiba thoudang Singthakhre Imphal gi Raj Bhavanda unaba duda Governor Anusuiya Uikey na su lamdam ase mahusagi fibamda hanjilhannaba hotnaba Officer Singh asina lauriba thoudang Singthakhre baga loinana Manipur miyam gi yaifanabagidamal hanba leitana hotnagadabani haina so pukning thawatki Nakalamarumda Kundrakpam ACG MLA Thokchom Lokeswar naso Governor Anusuiya Uikey ga unakibagaloidana Governor Anusuiya Uikey na loukhiba thoudang Singthakhre MLA Thokchom Lokeswar na makatan hai lamdamasida tangdu leitaba hanjinduna mahusagi fibamda laknaba hotnabada Governor Anusuiya Uikey na state asigi constitutional head ama oina loukhiba thoudang adu singthabagi loiban nairoi Mahak na lamdam asigi tongan ba relief camp kayada chatuna yengsinkibaga loinana lanjen naraklaba miyamda support tawkiba sing adu kaidongnungda kaungomdana lehoragani Governor Anusuiya Uikey punsi nungsang na ana ayek yaudana leiba oisanu hainasu MLA Thokchom Lokeswar na yafa paujal piki